Board of Secondary Education Manipur amasung Education Esta affiliate toba school singda lisingani kuntaruk session gi pigadaba Lyric piba ngamloidaba ifibam ure mari lenaba singna matam sana mahiroi singda lyric fanganana ba singadabani haina mahiroi lup taruk na hairi Manipur Public Service Commission Aloba Manipur Civil Services Combined Competitive Men's Examination Lisingani Kunithoi gi ngasi nungthil da thokpa paper ayukta yen silakpadagi exam pangthokhidre INC gi guideline wangmada Jennings ki senior nursing sister singda warta night duty pisilakpa yaningdaba phongdoktuna hayengdagi warta night duty toba leplagani hairi amasung oza akabagi marifumathoi suba mapok kumon thoram wakha leima chingda leiba Shrine of Integrity Park da pangthokre kurumjari ISTV News ki numidangi Manipuri pau meeting tabiriba sing taram noksari hauzik pau sanduna pizari Bosem amasung Education Esta affiliate toba school singda lisingani kuntaruk session gi pigadaba lyric piba ngamdabagi pibam ure mari lenaba singna maram matam sana mahiroi singna lyric fanganana ba singadabani haina mahiroi lup tarukna hairi Kwakaitil thonauzam laikai de leiba Manipur Students Federation gi office pangthokpa paugi mifam amada mahiroi lup taruki coordinator Hizam Roshan na Board of Secondary Education Manipur da affiliate to Bomosung Education AS ki makhada leiba school singda tamnanaba lyric asi chahi khudingi boshemna lyric namlaga piraga tamduna lakpani laibak thigadoriba mana lisingani kuntaruk mathang chahi gi session gi oina pigadaba lyric asi bosem gi oina di lyric namnanaba se mapandagi chingadaba adugi process loiraga tender tokre aduga hojikna tender thakibasing adudagi tender fanglaba amasung tender fanghodriba farm natragana agency singa court ta case tawnabadagi hojik fawba lyric namnanabagi se chingbang ngamdana leire haina tari masi mahiroi singi oinadi yamna laibak thibani haiki Education bu maning da halan bagi thoksil oirakani lyric phangdrabadi mahiroi sing lyric tama phangloi mahiroi singi mangjaba oigani education na khunai ama da wonba purakna bagi khulai oiribani education phagatna naba kadai da kari watli haiba yengshin minaraga mateng pangminafam thokpani maramsina mathangi academic session hoba nangnanaba bosem amadi education as na singadabani haiki tender phau singi case mai lak samaram horakanda like phangwidai mami side koi chawna tare masi kanagumba ai interest da khunai sigi awon mam porakadoriba mai masing tambagi kanglondadi masi khara akhoi hantopiba machangi masi athubada lengakna mai lainaba authority singna masi yingsanbirakanda mapani pusalakado se sing si phanganbiba aduga printing order thuna thadokpiba thadokana mahi masing tamgadoriba mahiroi singda like sing asi matam chana phangalakanda mahi masing tambada matam chana like phanganba matam chana khoi session hongnabagi thorang adu manipur lengakna lokhat kadawni habasi mahilup tarukki saitagi thamjari Chahi ani hena pangthokpa ngamdana laklaba MPSC na loba Manipur Civil Services Combined Competitive Men's Examination lisingani kunithoi ngasi aroiba numit ki ayukta thokpa paper 4 General Studies 3 gi question paper gi mahutta nungthilda thokpa paper 5 General Studies 4 gi question wena yensilakpadagi ngasi gi wena examination cancel tokre hiramsida ekoigi ISTV News ki reporter dagi paudam ama lobisi Manipur Civil Service Combined Competitive Men Examination 2022 koi 2022 dagi pangthokpa ngamdra lakpadu koi 2025 ki andaki hogiba tang tagi pangthoktana satharakhiba adugumba MPSC loba exam asigi ngasi aroiba koi tang mapan aroiba sai paper aroiba numisigi ayukta thokpa paper sa koi nudin thokpa paper yausal lakpadagi koi exam si postpone tawkhre 2016 da cancel tawkhiba adu hana amuk hona nauna exam pangthokna mo kan 2019 da kawkhiba adugumba exam si postpone pura cancel to ki haitare cancel to kana fresh oina 2022 da kawraba pangthokpa andan lakpa exam du karak hana postpone to matung da hadaki sta tangtale pangthokpa hogibni laksim homdi MPSC ti yamna hajanaba amba thaki adugumba examination ama manipur gi oigasu hogiba sai khara sida sugumba thudok ya tatna thokpasina miyamna hajanadabagi koi pendabagi nuaitabagi ama aduma lakpagi wafam leidi ngasi thoiba thodosi matang da koina MPSC gi koi
chairman singba secretary sing unajanabi adugumba akoi khudongchaba tu phangnabidamakta akoi moi hangjabani permission adubu haibasing permission leiti permission pide na akoi security sina gate tagi akoi asangbage ayaba su pibide aduna thoiba thodok se karam thokibano kari kari soiba leki habi matangda asengma maiksumo ba pundubuti mayamda akoi hanganjaba hangjatre haitare akoi otisina akoi sangga unajabagi ayaba du phangdrabadina aduna haiba sigi matangda akoi masamin tathungindaba exam thaba ken dising ba kedi su koi voice record oina akoi mogoina wakalo the power was sing do koi problem jage 2016 da togiba mains to 22 da mu halle ba ko halla kanda haidoba matung da si se korak pane ba si korak pa si su kaino tawkhre ba aham bagi korak pa da su cancel tawre aduga amuk su kore November kaino da September da kanom kore aduga amuk November da tawne mu haire dana aduga ngasi sina amuk nungdin da thokadaba paper se morning da yenjala ba aduga row khara da di question paper se phazana ure ba row khara da di yen ba haudri ba aduna kari question da kari ke hanga ke habdo khari khangore dana adu da gi di mi myam na kano torok pa da gi complaint torok pa da gi ko moina su MPC na su city pekha se conduct to boya roi adu da na horen nungdang mo gi website ta dum yeng bio aduga ga latest update to adu dum tawjarage haibadi pekha je kyam kuina sangdok toino sangdoi doino ju khangde ko MPSC na tawrise kitang phajaba di wat le hanjana si problem je sahi godingi adum thokbai mo na tawsale mamang ju case me am khak lai khre aduga ngasigi exam se cancel tori mo se su akoi gi MPSC gumba commission amana sam sauna soira kan have je thaja badi kitang wale ado matung da ju thok tan ba sinbio mi myam gi career sina sohal le manghal le tawgada ba thaba mayam tawba ngam je satra khatana tana even professional sigi line se chachaning ba atoba thabak tagi sida lakning ba mayam ju matam manghal le adaga mi amagi life yam mangan ba chap manai na khale guardian sing ba kedi su koi tongan ba district sing dagi highway exam ti thana bi da hotel da laidana paisa tingna matam mana su mo myam honor kanda su ba yamna koi extra ta po da koi sumba question da koi say na ba koi din thokada ba paper UTI answer pagi po da ma koi printing mistake ni haibadi le adu masina koi candidate sing da sauna ningan na ba ngai ta ba faule aduna si motang da koi mari le na sing na koi tung da su por si thok na ba da mu da yamna yengsin ba section pangthok pagi exam si mathau tari haibagi wafam koi parents sing side gi phongdoi parents sing phongdoi wafam adu candidate sing kari phongdoi have du mayam punam tang tamin si yamna wa ba dam ngai ta ba ma yawe manipur ki kano sing situation ji da tu postpone to na lai bi sing da yam tina ga yam wana ngai na ko ne ko de da kudak to sing ba mistakes de mo koi da yam section da ba yam lu bu mistake na te ko mai na hai ni ya du ga da le bi ba department yam pa ta section na pop na to bi da yam ngai ja gi na thra di awa ba gi mathak da awa ba ji gi hap ni hai ni ko mai manung da kari leibagi no yam toina postpone to ba adagi cancel to ji mayam ne na khang thaja bale ra trai tar ado exam si center si gwati su koi si pathoi bani duna siumba akoi awam thaki exam si da siumba ngai ta ba thok si matung da phone biganu hai ba su ISTV gi mai ke digi thamjage paudam jari ba irregular na video journalist jiban ISTV news MPSC Imphal Amaromda ngasi thokiba thodok tu technical issue ni haina MPSC gi controller of examination athokpa cherol mana khangkhalak paga loinana ngasi ayuk amadi nungthil thukadaba paper 4 general studies 3 amadi paper 5 general studies 4 gi exam lakliba tang kunithoi da hanagi pungpham da adumak pangthoklagani hairi Indian Nursing Council की guideline वांगमदा जनिम्स की senior nursing sisters सिंगदा वार्डा 3 days consecutive night duty पिसलक यानिंग दबा फोंगदोक्तुना हयेंगदगी वार्डा night duty तोब लेपलगनी night supervisor ओइना entire ward कुंथ्रानी पांदा तोफम थोप duty ओइना तोगनी हाइना लिसंगनी कुनिथोइदा nursing sister ओइना promotion पिखरबा senior nursing sister सिंगी माइकी दिगी फोंगदोरक्ले Janims the Pangtopo Pomising of Nabagi Thorumda, senior nursing sister Singi, Mahut Sinduna, Laukrakpam Shanjaranina, Janimski nursing superintendent retires at Kibadagi, Mahut Haptan Labor Maramna, Janims authority na duty Pibada, Mowung Maril Tadre Haiki. Hanan nursing sister Humputaruk Laiduna post Asigi Taudang, INC na Pibadu Tauduna Lakpani, post creation Tauraga Lisangani Kunmarigi, September da
staff nurse marfudra nipan staff inspection unit SIU gi norms ta nursing sister wina promotion pirakhi SIU gi norms ta promotion pirakpa se tolop amadi rank kakhatlabasu hanagi staff nurse ki thabak adumak tawgadabani haina INC gi guideline da piri amadi India ge topa medical institution singdasu chatnari Janims ta anaba masing ka hen hengalakpa sida hanadagi staff nurse masing watuna leading da nauna staff nurse marfudra nipan pulap promotion pi khibana staff nurse ka hen walakpana hanadagi chahi kunrom thabak toruklaba senior nursing sister singbu thabak changbada ngairiba staff nursing na pugadaba duty ga chap manana pishilakle senior nursing sister singda ward ta night duty pibadi INC gi guideline da yaudраbasu miyam gi khallaga chayolama night duty tawkhre miyam gi khallaga guideline na pidaba duty tawrabasu tungda akaiba kaya lakadabana hayengdagi ward manungda night duty tawraroi haidi adubu nursing sister gi thodang oidiba night supervisor oina leiriba ward kunthra nipanda duty di hanagumna kanglun chumna adumak tawgani guideline gi wangmoda Janims authority na senior nursing sister singda duty piduna employees singna senior nursing sister singi hak matpiganu hainasu makha takhi Lusing Puril Singshubam Akaba Ningsing Lup Lukanil Pandam Evening Delhi Amadi Chingshubam Saga Yapokpa Irathoni Lupna Sinduna Miyamgi Lusing Puril Oza Kabagi Marifuma Thoi Subam Apok Kumon Amadi Pandam Paushe Naunamu Hingalapagi Sahi Trahomdoi Mapung Pharakpagi Thoram Imphal East ki Wakhalai Maching the Leba Shrine of Integrity Park the Pangthokre Thoramduda Lukanil gi Chief Advisor Morangthem Naudalen Khomba Chingshubam Saga Yapokpa Irathoni Lupki Advisor Chingshubam Laisha Mitei Amzugi President Asem Bhakta Lukanil gi Advisor Namoijam Tomba Pandam gi Managing Editor Morangthem Naukhambana Chingbasing Sargyakhi Sargyakhi basing Lusing Puril Chingshubam Akaba Madi R Shuishagi Mitamda Laikat Pagalunana Lisingani Kuntaruki Pandam Calendar Supongki Thoramaduga Mari Lainana Moirangthem Naukombana Ngasi Chingtam Animak Tabak Tobangam Kiba Lusing Puril Chingshubam Akaba Madi Mitegi Damakta Tabakaya Taukiba R Shuishagi Mitamda Laikat Kiba Si Chingtam Animak Punna Tabak Tominaba Matautari Haibadu Utpani Haiki Lusing Banigi Mitam Kongban Tangkul Kuldasu Thamli Mathang Chahida Jeribamdasu Makoyanigi Mitam Kinanaba Sem Saba Loire Chingshubam Laichana Lusing Puril Chingshubam Akabana Lolamadi Mayek Kidamakta Laukiba Thodang Mayamna ngasi fawbada kawba leitri loan mayeki tawramba thabaki mathakta Mitai National Front linkatuna lamdamsida khundaminariba phurup khudingmak saruk yahanba ngamkiba thabak tobagi mawong adu aikoina tampham thoi hojik chingi mafam kharada Mitai mayek tamningdabagi mathakta loan phawba tamlaroi haiba yaurakliba asi akabana chingi mafam kayada Mitai mayek tambiba horamlabani Mitai National Front haiba mingasida tawramliba thabakti singthabada loiraroidaba ngaktani Asiguma thabak tobagi liklamadumak ngasigi Manipurna yamna tamba tangai fadi haiki Pressure group amma leitana akhoi hida kana su tobigidi ngasi bok tawdana su lakte pressure pira kan tobni maramaduna laingak lu pressure piri bana adumba Lusing Puril oiba akabase mahangtana kanam tan weidi habase ayam yamna chengna mahak loinerakpadagi ai khangmangam jawi mayamna Lusing Puril akaba hainariba akaba se masi ay wakala yemen of activities haina aina puning the lowraga making a sibukta lakchibani Iroi Semba Mayai Lekai the Leba Samurai Latpam Independent Sharma Chahi Humpumanga Apokba Laikidraba S.A. Siam Sundargi Yumgi Tongal the Boma Matanamle Bomasi Nungtil Pung a minute Kunmapan Muk Chatpada Independent Ki Masanupa Dayanandana Thingnarakani Haidi Independent Sharma Haidbami Sagsi Sana Bandop Loba Mioini Maki Tongalda Bom Tanamliba Si Kanana Karigidamakta Tanamano Haiba Hausu Pabagi in a Kangbangamdri Apamatu the Lampel Police ki SDP on a Lusing but Timama Laktuna Yangshilaba Matunda Bomb Detection and Disposal Squad na Pung Mangama Kai Muktarakwa Duaida Laktuna Bomadu Lokatre Dr. Angom Rita gi Mihat ki matangda langla langjil putu haiduna ya school apunba maira paibina sinduna Imphal Morelambi National Highway 102 gi sarukta matam khara thingduna kongjang junction khre kongjang junction ki basingna Dr. Angom Rita gi misi asigi langla langjil putu Mihat ba atubada putu kadabani haina thaba play card sing paiduna kongjang junction ki
खोंजंगदुदा सरुक याखिबी स्कूल वुमेन्स वेलफेयर एसोसिएशन की सेक्रेटरी शांति बला लैम पोकपमना मिसी असिगी मतांग ngasi फावबदा लैंगाकना लंगला लंजिल पुथोकप ngamdaba हाइबसी लैंगाक असिगी लो ngaknanaba leiriba एजेंसी की असोनबनी हाइना लौई मिसी असिगी मतांगदा लैंगाकना अथुबदा लंगला लंजिल पुथोकपियु हाइकी GSC CMB हर मतमदा मकोई की फैमिली ने याकिदे अदुना करीगी यादिबनो हायरगा अखोई अदुम लई जनबी सरादा से लोइरगा अखोई न मोइदा सु हंगी पोस्टमार्टम रिपोर्ट लाब्रा फोरेंसिक साइंस की लाब्रा हाइब मतमदा मोइना अखोइदा लाक्री मोइ तौरी हाय इमुना सुको अदुबो अखोई अनिरक सुना हमुदे लेकाई इसन सा मकोइना रिटायरमेंट मकोइना मिहातिना हातुकी हिबदो अदुगी दबक्ता अखोई मयामसिना ngasi thawaki tawjabani 48 hour ki manungda magi chapchaba positive response laktaba taragadi labdam se leiriba CFO mayam punchanaraga akoi kari tawba yage habado akoi tawjarakani हंदक नोंगमनी असिदा CIC यारिपोक्ता हॉस्पिटल के अथॉरिटी अमदी पब्लिक की मरक्ता सयेतनबा नुंगाइनदब थौदोक थोक्तुना हॉस्पिटल थिंगजिनबगी खोंजंग फावब संगसिनखिबा थौदोकी मखा तारकपो ओइनंगसी MPCC की प्रेसिडेंट सुवरिबा वांगखेम AC की MLA के मेघचंद्र अमदी डेप्यूटी कमिश्नर थौबाल हना कामैना CIC यारिपोक्ता हक्थेंगनना सतुना हॉस्पिटल के हौजिक वरिबा फिबम यंगसिनख्रे MLA अमदी DC थौबालना CIC यारिपोक की सीनियर MO इंचार्ज डॉक्टर L रॉबिन्सन अमदी अतै स्टाफ सिंग उनदुना वारी सानरबा मतुंगदा MLA ना हौजिक मक्की ओइना हॉस्पिटल सिदा थोइदोकपा येनबा मत लैत्रे हाइखी येनरिबा सिंग पुनमक यासिननबा क्लब की मियोय सिंग अमसुंग हॉस्पिटल अथॉरिटी की मरक्ता CMO यावना वारी साननबा थौरांग तौरे मियामना पुंग कुनमरी मियाम की थबक तौरिबा हॉस्पिटल सिदा चिंगनबा लैतना लायेंगबियु हॉस्पिटल असी पेशेंट फजना टर्न आउट तौबा हॉस्पिटल अमनी फ्री मेडिसिन अमदी फ्री लैबोरेटरी टेस्टिंग चिंगबसिंग की खुदोंग चाबसिंगसु फंगहल्ली स्टाफ की अवार्ड खरा लेरबसु मियाम की दमकता निंगथिना सर्विस तौरी अवार्ड डॉक्टर खरा यावरिबा सिसु लैंगांगना अथुबदा हापलकनी हाबगी थाजब लै हॉस्पिटल अथॉरिटी की माइकैदगिसु पेशेंट सिंगबु नुंगसिन तौबिनबा महांगना अपील तौखी अदुना लैरिबा जिकी फैसिलिटी मैम जिंसी प्रजादा फजना यौहननबा मसिगी सर्विस फजना लैनना बिदमकता डिस्ट्रिक्ट एडमिनिस्ट्रेशन अदगी CIC की इंचार्ज डॉक्टर सिंह स्टाफ सिंह मैम कोई पुनः खमिनरे हेना पब्लिक ता सर्विस फगननबा अमाइना कोई ngasi खनरे मैम मसिगी थिंजन खुसन बलैबा खोटपदगी सुथुबदा कोई सेटल तौरनी हुजिकी ओइनदी फजना हॉस्पिटल सी रन तौ हौरे DC थौबाल हना कमैना CIC यारिपो असी निंगथिना मियाम की सर्विस तौब ngamnabagidamakta डिस्ट्रिक्ट एडमिनिस्ट्रेशन थौबाल की माइकैदगी पांगबा याबा मतेंग सिंगसु पांगनी हाइखी नसे युपुंग 13 ताबा दुआइदा थौबालदगी यारिपोक चटप लंबी की थौबाल खेत्री लैकाई चनंबम गोलाइदा दुकान की पोचै पुरकपा DI टाटा मन थोमदा सही 10 खक्तंग ngairiba nupa masa ama leikidre लेखिद्रबा अंगांग अदुदी थौबाल खेत्री लेकाइदगी वाइखोम पिबारेन ngamba अपोकपा वाइखोम रासिनंदनी पुलिसदगी फंगो पावगी मतुंगिना थौदोगदु थौबालोमदगी यारिपोक्तमना पोचै पुरगा लाकपा DI टाटा रजिस्ट्रेशन नंबर ना MN03D 3332 असी खंगहौदना स्टीयरिंग फेल ओइबदगी लंबी की मताइदा लेप्तुना लेरिबा अंगांग अदु थोमलगा खोंबानदा तासनबा ओइरमगनी हाइरी DI टाटा अदुना तासनबा अदुदा अंगांग अदु ननसन किदुना मनाक्ता लेरंबा मियामना गाड़ी मखादगी अंगांग अदु सतलगा थौबाल डिस्ट्रिक्ट हॉस्पिटल दा पुखलखी अदुबु हॉस्पिटल यौबदा डॉक्टर ना अंगांग अदु हाना लेखिद्रे हाइना खंगहलखिबनी हाइरी थौदोक्सिगी मतांगदा थौबाल पुलिस ना केस अमा लोखतुना सेनबा गाड़ी अमसुंग ड्राइवर फारे थवाई याउद्रबा हक्चांग पोस्टमार्टम की दमकता जेनिम्स की मिरेल संगदा थमख्रे अपुनबा इरेपा की महिरोय सनपांगलुप एम्स नसंदुना स्टेट की थाकता पांगथोखिबा 13 सुबा लमयानबा हिजम इराबोट निंगसिंग पेंटिंग एंड एसे राइटिंग कंपटीशन की मना यंथोखिबा लोइनना निंगोल चाकोबगी थोरम ngasi लुपसिगी क्वाकेटल लेबा महिरोय लुपसिगी हेडक्वार्टर पांगथोखरे थोरम अदुगी मतांगदा एम्स की प्रेसिडेंट लोंगजम थोंगलेनना महिरोय खुनाइदा अखोय लाइओय खरबा इपाइपु सिंगना खुनाइगी दमकता होना बिरंबा अमदी मकोइना इमा लेबाक मफुरुपु नुंगसिजरंबा अदु काउथोकपा अमदी तुंगोइनबगुमना तोरकपा असि ममी ताई अकाउ परेसन खरबसिंगबु निंगसिंग हंदुना अमदी इपाइपु सिंगना मंगलंबा मंगलान मंगफाउना हन्नबगिदिमक एम्सना लमयानबा हिजमिराबोट निंगसिंग पेंटिंग एंड एसे राइटिंग कंपटीशन असि सिनखिबनी खुनाइसिदा तोंगान तोंगान बहिरमदा
sinpangliba imaibel isachel singbu ikai khomnabu utpuoina sakobgi thoromsi pangthokpani haiki thoromadu aims ki chief advisor puyam joy lipun gi president somrendro thoksom ikal gi president naurem mema ikal gi general secretary wahengbam luang leima mu gi manipuri department ki assistant professor dr naurem sanatomba dmu gi manipuri department ki assistant professor dr waikhom romesh amadi nambol el sanoi college gi assistant professor ningombam srimana president member singona saruk yaki home gi angang sing bu pungning thogat poina chahi khuding gi leptana pangthokla pugum women's Income Generation Center WIGC Thobal Wangmatabana Chalaiba Children Homes for Girls ki numit nini sumna satharkiba birthday celebration ki thorom ngasi loishin khre thorom du da WIGC ki founder masung secretary su riba national madi international awardee oinam Indira film actress Balahizam ALRMT Sagolban gi secretary Sapam Shunalata amadi Manipur gi saisakpa kaya na saruk yaduna homes da leiriba ngang singda tongan ba award ki khudol sing shu piki Thobal Assembly constituency gi MLA su riba hanagi chief minister Okram Ibobina mahaki MLA local area development fund gi sabal oraba atokpam awang lekai community hall atokpam indoor games association gi office building atokpam kaitel multipurpose hall amadi atokpam kaitel public toilet ngasi haunabi matungi na mahaki masanupa MLA Okram Surja Kumar na sangaduna miyam da khusina khre thoramduga mari leinana MLA O Surja Kumar na lekai miyam gi leiriba khudongcha da kaya du kokhanana ba honabani club ki office building si national highway ga nakna na leiba building ama oibana club ki authority da su chauna kana ba piragani amasung club asiga nakna na leiriba Anglo Manipuri war gi monument asisu yengsinbada hena khudongcharagani haiki community hall asina so atokpa miyam gi khaknatna DC office ta lakpa miyam da su kana ba piragani mara paibi ima sing gi damakta su sanglen amagum sizna ba yaragani khusinariba sigi ningthina sizna si haina appeal tawki thoramdu da Thobal municipal council gi chairperson KS Biswajit atokpa maira paibi apun bulup ampal gi advisor L Leiren amadi lekai miyo ke asu saruk yakhi Maibel Mayam Singh Su Silaga Port Yole Haidana Yam Nana Lakpala Lon be Maibel Singh Habitat Sidazu destination number Oeba waiting set at Obama Habitat Siri Thobal gi DC gi Hek Mamanina Yamna Prajada Atokon Kataginatana Thobal district Apun Bagi Lady Praja Mayam the Yamna Chobukana Oigani Haidana Hamzari Adana Akoi Thobal district ki Kendra Sigi Praja Mayam da Yamukan Hanjan Jarapada Honorable XCM Kendra Sigi MLA gi Makada infrastructure mayam ase masi mayam da kusin nazari Jiri ima maira paibi apun bulup Jimpal gi kun humdoirak suba mapu kumon thorom pangthokre Jiribangi babu parada leiba Jimpal gi conference hall pangthokpa thorom aduda ex adakshya Jiribam KS Janaki President Jimpal L Bimola amadi advisor Jimpal KS Memtombi Sarugyaki Jimpal gi thorom kaya da Sarugyaduna awana singda waminakiba leikidrabi ima singi mafumda Thomi Singh Maikai dagi kai khumnabu utladuna hailei katki Jimpal gi unit singi Thomi Singh amasung Jiribam da leiba tongan ba maira paibi gi maru oiba Thomi Singh da su khudol potam ki ex adakshya Jiribam KS Janaki na nupi haibasi khwaidagi luba fazaba amadi taruba amani ngasi fawbuda nupi oibi singna nat chatnabi ngakpada natana Manipur gi asoba isu kaya da su saruk yaduna lakli haiki makha tana su Manipur gi damakta thabak thorum kaya da saruk yamina kisi haina fongdoki Department of Textile, Commerce and Industry, Government of Manipur amadi Directorate of Handloom and Textile Manipur na sinduna nilakuthida leiba arban hat pangthok liba Money Tax lisangani kunmanga gi ngasi nini chanba numita Manipur gi Chief Electoral Officer amadi Power amasung Corporation gi Commissioner Silas Kumar Saurasya saruk yakre ngasi gi thoromdu da Chief Conservator of Forest Gaithaulu Thaimai Director of Trade, Commerce and Industries ki Special Secretary Yumnam Robita Transport Director Daina Kumanthem Handloom amadi Textile Manipur ki Director Elangbam Jiten amasung Textile Commerce and Industries ki Deputy Secretary Orzubala Haurongbam Sargyaki Human Resources Bank and Sanat ki makhada training phanglaba nupi singda certificate singsu yenthuki
Sailesh Kumar Chaurasiana tongan tongan ba malem gi delegate mayam ama yauhanduna asigumba expo ma sinba se phaba khongthangni haiki lamdam sigi lejari ba chunjak culture handloom amadi handicrafts asi yamna tongan ba magun ama lei haibasi asum wafamni fisalonsa tobana Manipuri nupi singi lifeline ni haiki unless until you put forward the best step, you will not succeed. And Manipur, if you look into, we have enough potential at all the avenues, especially textile and handloom and handicraft, tourism, your culture, your food, everything is excellent, and we should cherish all these traits and we should move ahead with that. Handloom and Textile Manipur gi Director Elangbam Jitena pangthokliba Manitex lisingani kunmanga asida tongan ba mapan gi delegate sing yauna pangthoklagasu lamdam asi khakta sajaba fi sing sizinaduna ngarang foreign model yauna pangthokpa fashion parade amada sizinakhiba fi ama Israel dagi ahan bagi oina order lisingani torokle haiki asigumba si Manipur gi weaver singna masak khangba mathau tai masigumba khudong chaba sing si fangnanaba mapal gi delegate sing yahanduna asigumba expo si sinbani haiki tungda buyers sellers meet supang thoki Tamenglong district ki Funglam village da lamkoi use koina lakliba Amur Falcon bu ningthi na ngak senana bagi matang da awareness program ama pangthokre kulgi naha amadi ahalman sing saruk yaduna pangthokpa program atuda Tamenglong district forest officer Kharibam Hitler WII gi scientist Dr Suresh Kumar Tamenglong ranger forest officer Joel Gangmai Tamai range forest officer KS Johnson amadi Ahmedabad University gi Devarat Mori na chingba sing resource person wina saruk yaduna wangang ki Toizam Bogendra na iba sairing sing khomzilaga English ta handoktuna Fire of Freedom from Lullaby sainaming thon ba lairik phongbagi thoram ngasi lamyan ba sanglen konung lampakta apunba kori rol gi malem gi lupna sinduna pangthokre sairing chamaga sumna nipan yawba khomjin ba sairing lairik si Toizam Bogendra na iramba sairing singdagi Vavendra Longjamba L Virendra Kumar Sharma amadi KS Naresna translation tobuni Thoramaduda UNLF ki hanagi chairman Ningthemsa Sanayaima apunba korirol gi malem gi lup ki president Waikhom Amucho Maitei IEB Dr KS Subadani amadi DM University ki associate professor Dr Longjam Sarat Chandra sarugya ki Lairik Pongbasig Mari Lenana Ningthemsa Sanayaimana ngasi Manipur da thengnariba sathiba khudongchadaba singsi tungda lakadaba mirolna khangnanaba nainaba yaba mawongda ithokpinaba appeal tawki Sharing ibada waring ibada mahul ibada thoy yawribada ba koi writers ki fraternity mayam punumakta ina appeal tawni ngasi mak Manipur na thengnariba adumba yamna khudongchadaba pyom asisu tungnam chatta lakadaba koi mirosing paraga mixing yaba khangba yaba adugo laising tokya u haisu sing system na pitawjage Tungi Yumbiren Urakadoriban Harol Singbu Lenga ki thabak tonanaba tungan ba competitive examination singda mai pakhanabagi pandamda Creative Circle Thobal Branch Coaching Center amangasi Thobal Wangmataba CM's Vaban Daleba Jobel Complex ta hangdokre Mega Mines ka khusam naduna Creative Circle Thobal Branch hangdopagi thoromduda Khangabo SCG MLA Okram Surja Kumar SDM Thobal Arbin Hanglem amadi Private School Development Council Thobal gi President Salam Jotin sargyakhi MLA na hozik matamda yamna competitive were lenga ki thabak changba haibase araiba ma oidre maramsina naharul singbu tongan ba competitive examination sing mai pakhandaba yadi haibagi wakhlonda asugma coaching center ma hangdokpa haibasi yamna tangai fadaba mani haiki Auzai paugi marakthana break amatang lominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari
aduna hidak langthak kaya ma cha daba yarakte chasil liba singduna adom gi liver da kayam sokhali khangbibra liver nabu soklaba chaning thakning ba phau daba puk nungai taba khong hamba nungai rak taba amadi kuchu kumen senghal lakti kuding maksibu ngak thok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Break tungda amuhana taram noksari makha tarak pa pau pizari lisang amaga chamapal humputra nipan gi November tara nithoi gi ayuk angan bada kameng gi leimarok ta leiba pripa ki transit kem amada CRPF amasung Manipur police ki apunba force amana khanghogdana landarak tuna camp adu da leiba pripa ki dhiren alias angam amasung kabi kanta alias laingam aduga PLA gi gambhir punna leiba ki mamalyam laba thobo hum leikidaba amadi lising machamapal marifu manga gi November tara nithoi gi numidang wairamda kabo worksing da leiba sugar factory gi complex manungda duty taba security gi makutta party sigi lusing puril RK Tulachandra alias loya taba punsigi aroiba yahip tan ki haina pripa ki charge the affairs publicity and propaganda leibak ngakba luwangna thaturok ba cherol amana hairi cherol sina makha taraduna manaba chaishat ki thodok ani asibu punna lawraga ningtam yawol lantheng sida thawaina pontha pikhraba mamal naidraba thawai puna makpu ikai khumnaba utuna kumsing lising machamapal humputra mapan gi November tarani thoidagi Red Army pripakna leptana pangthoktuna lakpa athobusingi ningsing numit handakshu lakliba November tarani thoi yumsa kaisha numita leibak miyam ga loina na pangthokani hairi Hariba numit sida makalamatagi harau kumhai tawbigano amadi numit asigi numidangda yumthong khudingda maira katpiu amasung leikidraba athoba athobisingi ningsing kubamda maira katpiu hairi November tara nithoi lisingani kunmanga athobisingi ningsing numit lakpa sida ningtam yawol iho sigidamakta thawaina pontha pikhraba athoba athobi punmakta Red Army pripakna kok nona ikai khumnaba utpaga loinana makoigi thawaina ingna chikna yataba oirasanu hairi Jiribam district ki tongan ba mafam singda leiba relief camp singi in Met Singbu district police Jiribam na ningol chakaukre SP Jiribam Prakhar Pandey ki meeting makha the district police Jiribam na sinba thorom da in Met Sing lak tuna punna chakle na chami na khibaga loina na district police Jiribam gi maike digi ngamjaba khudol pot sing shu tamki ningol chakau bagi thorom da additional SP Gaurasan OC Jiribam Tikendra amadi ate police personnel sing shu sarugya ki KCP MC Progressive की Information and Publicity Mahi Khomba Maitai na thadrok cherol mana lakliba November taramapan lisingani kunmanga yumsa kaishan numitagi hogani haina PR government na thorangliba sangai festival asi lanjena duna leiba madi National Highway singda sadhandriba khudingmakta atamnana khongoina bani hairi sangai festival pangthoktuna harau mothoi phongdopagi wahan thok leite maramaduna sangai festival boycott tawbaga loinana lakliba November 18 lisingani kunmanga yumsa kishan numita Kangleipak Communist Party Military Council KCP MC Progressive na nomagi oiba general strike Kangleipak sinba thungna laukthokle hari general strike sina hospital water supply maihulangpok news and media ga mari lena bathabak singdi konsiloi karigumba KCP MC na thamliba thingba sangai festival sida mangak kanduna namfu hafu torok labadi maduda thorakba apaphatagi tekshak khudingma president rule government na pugadabani hari community amada tongshinduna divide and rule policy gi thabak toba khudakta leptuna national highway singda mitai community gi free movement lakliba December 3 phawbagi manungda lehengadabani karigumba piriba matam sigi manungda national highway da mitai community free movement lehendrabadi Kangleipak Manipur da ahan bagi woina December tha amachupna general strike makha sathananaba pirep lorokpa yai haidi Moral Education Center Iroi Sembagi Kunmapan Lak Subanwal Prize Distribution ki thoram DM Arts ki multipurpose hall pang thokre thoram du da Director of Education as Additional Director School Kumuksam Bisesor masung Zonal Education Officer Zone 1 Imphal West Yumnam Hemsan sarukya ki Oza Mahiroi Singh masung Mama Mapa Singh su thoram du da sarukya ki Moral Education Center Iroi Sembagi Secretary Lorembam Brazabiduna Center sina lamdam sigi mahiroi singba phaba mahiroi woina ba pandamda chahi khuding gi pangthok tuna
थोरमसी लाकपनी हाइडिबा कॉम्पिटिशन सिदा सरुक यादुना मकोक मथंग ताखिबसिंग अतोपा एग्जामिनेशन सिंगदसु अदुमक मकोक मथंग ताबसिंग यावरी अहल लमन सिंगनसु मसा सिंगबु कॉम्पिटिशन कयादा यावहंदुना वाखल लौसिंग हेनगरनबा होनबा मथौ ताई हाइखी हरि कृष्ण ग्रुप की डायमंड गोल्ड ज्वेलरी की एक्सक्लूसिव शोरूम कृष्णा की अहानब ब्रांच शोरूम इम्फाल हांगदोखरे डीएम कॉलेज रोड थांगमैबन काब्राबम लेकायदा ब्रांच शोरूम अदु बिष्णुपुर डिस्ट्रिक्ट की डेप्यूटी कमिश्नर पूजा इलांगबम हांगदोखी थोरमदुगा मरी लेना कृष्णा इम्फाल शोरूम की प्रोपाइटर बिनाटा फानजोबमना शोरूम से मणिपुर अहानबु इम्फाल हांगदोकपनी कृष्णा लेबाक ममिंग लेरब डायमंड गोल्ड ज्वेलरी की शोरूम चेन की सरुकमनी कृष्णा की मसा की मैन्युफैक्चरिंग यूनिट लेबना अतोप शोरूम सिंदगी ममल ताना मियामदा फंगहल्ली कृष्णा मियामदा लोन की खुथांगदा डायमंड अमसुंग गोल्ड ज्वेलरी लेबगी खुदोंचाबसिंगसु पीरी हाइकी कृष्णा डायमंड एंड गोल्ड ज्वेलरी सिदा खोइना अदुम मयामना अफोर्डेबल प्राइस ता अफोर्डेबल रेंज अदुम फंगबिगनी हाबदी कृष्णा डायमंड एंड गोल्ड से मागी डायमंड से मसागी ओन मैन्युफैक्चर लेबनिना अदुम मयामना अफोर्डेबल प्राइस अदुम मिनिमल दा अदुम फंगबिगनी अदुम कृष्णा की एरिया ऑपरेशनल मैनेजर जयंत मित्रा इम्फाल हांगलिब शोरूम से अवांग नोंपोक की तरेट सुबनी कृष्णा की लेबाक शोरूम 113 लेरी हाइकी इंडिया बु मपांगल कनबा मसामो फबा लेना तिना चेंदबा इको फ्रेंडली होइबा लेबाक अमा ओहनबगी पांदमदा हौकिबा चही 2023 की दिसंबर थादगी मिनिस्ट्री ऑफ यूथ अफेयर्स एंड स्पोर्ट्स मिनिस्टर डॉक्टर मनसुख मंडाविया इंडिया पुंबदा फिट इंडिया संडे जोन साइकिल हौदोखिबगी मनुंग चन्ना ngasisu संडे जोन साइकिल की थोरम साई एसटीसी उतलौद पांगथोखरे संडे जोन साइकिल विद हीरोज ऑफ होप लेट्स राइड फॉर अ फिटर भारत हाइब थीमदा साई एसटीसी उतलौना स्पेसिफिक सोसाइटी ऑफ मणिपुर दा एफिलिएट टू CPSFI गा खुसमनदुना पांगथोकपा थौरमदुदा साई एसटीसी उलौगी NEZCC की हानग चेयरपर्सन एल तोकेंद्रना साइकिल रैली दु लमथाखी साई एसटीसी उलौगी सेंटर इंचार्ज एल रिंकीना खुनायम साउखटपा हाइबसी हक्सांग फना लेब तंगाई फदब लेबना मिनिस्ट्री की मीटिंग मखादा लेप्तना सथरकलिबसिदा ngasisu स्पेसिफिक सोसाइटी ऑफ मणिपुर की टीम गा खुसमनदुना नोमदा पुंखाय अमदी सोइदना साजेल तौदुना लेमिनसी हाबगी पाउजेल पुदुना थौरमसी पांगथोपनी हाइकी NEZCC की हानग चेयरपर्सन एल तोकेंद्र मखाताना फिजिकली चैलेंजिंग हंथन येंबीबगी महुत्ता मखोइबु पुक्निंग थौगटपा अमदी सपोर्ट तौबीबगी मतम ओइरे ngasidi फिजिकली चैलेंजिंग ना नेशनल अमसुंग इंटरनेशनल की थाकता सानबदा मेडल कया लौदुना मणिपुर की मिंगचत पुरकपा ngamkhre ngasi sai STC ulona पुक्निंग थौगतुना सिगुमा थोरम अमदा सरुग याहांदुना मखोइदा लेजरिबा हाई सिंगबसिंग मसुंग मखोइबु सखंगबिबसिना तुंगी लंबी हेन उरकपगी थौना अमसु फंगहल्ले हाइकी हिंगमिन अखोई 2025 की अहानबु सखंग माइखंगनबगी थोरम अमा खांगबोक्ता लेबा MMRCN पीस एंड यूनिटी पार्क ता पांगथोखरे हिंगमिन अखोई 2025 ना सिंदुना WhatsApp ग्रुप से पांदम यूनिटी अमसुंग ह्यूमैनिटी सर्विस ता सथरकपनी थबक थोरम सिंग असि मखा ताना सथखिगनी हाइबा पांदम असि ngasi थोरम सिना सेप फिरेप लोमिनखी ngasi मिफम दुदा ग्रुप से सीनियर एडमिन मिलन इलांगबम थौदाम विद्या लक्ष्मी अमदी सुशिका हाइक्रुजम सरग्याखी लाइफम पना लिक्लाई लोइसंगना कक्सिंग कलाइग पुन खुसमनदुना कक्सिंग थुमखोंगमांग हिदक्ता कोंचिन चिंगोलदा कक्सिंग योत्सुंग योत्सागी नौना साबा मितम माइखुम हांगदोकपगा लोइनना अनिरक सुबा येलहो सैहेक सैदानबगी थोरम थुमखोंगमांग हिदक्था कोंचिन चिंगोलदा ngasi पांगथोखरे थोरमदुदा कक्सिंग एसीगी हानगी MLA यंगखोम सुरचंद्रा कस्टम्स प्रिवेंटिव वेस्ट बंगाल की प्रिंसिपल कमिश्नर विनायक आजाद इनकम टैक्स कोलकाता की कमिश्नर बनीता नावरेम सिंह सरुग्याखी आमसो जनरल हेडक्वार्टर की मीटिंग मखादा आमसो यारिपोक ब्रांच ने संदुना मारहोम हनीफ सहा यारिपोक लेवल मैथमेटिक्स कंपटीशन मंगसी यारिपोक हाई स्कूल पांगथोखरे कॉम्पिटिशन से तोंगान स्कूल सिंदगी महिरोय सहम हेनबना सरुग्याखी अखोई जनरल हेडक्वार्टर की थौ पुरंबा एक्स प्रेसिडेंट मारूम
Hanif Sabu ningsingba amadi kai kumnaba utpo ina ikoi Yaripuk branch na ngasi competition asi sinbani haina phongdokhi. Competition asigi result tha asigi taramari da lauthokani hairi. All Manipur Entrepreneur Association gi General Body Meeting Sogaijam Rishi Kumar na preside togduna Hotel Imphal pangthokre thoramdu da nauna thopugadaba office bearer amasung executive committee members sing su khanki nauna thopugadaba sing manungda Thangjam Agro Industries Private Limited ki MD Thangjam Joy Kumar na president amasung Masal gi proprietor Thangjam Rakesh pu general secretary wana khankre. Housing Manipur da Oki Laina Laishat Sandukliba Sidagi Ngakthok Nanaba Chakpa Phayeng Pigari Information Center na Sinduna Phayeng Kulda Ogloiba Miyoi Singda Sunu Yen Thokre. Chakpa Phayeng Pigari Information Center gi mihut Ningthaujam Sanjoina Phayeng Hariba Kulsida Leiba Miyoi Sing Ayambana Ogloiraga Hingba Singni Saurakna Yumnak Lisingamaga Chani Muk Leiba Kulsi Chada Marfidra Mangadi Ogloibana Sinfam Oiba Miyoi Singni Oksing asi Laina Laishatna maram oiduna paktakna na sirabadi lupa crore ani-dagi ahum phawbagi mamal mangadori maramaduna mangjongna Laina Laishat sidagi ngakthokna ba okloiba miyosingda sunu yenthokpani haiki. Laina Laishat asina paktakna mangan khargadi intamuk crore ani ahum hayengi pesa mangba yabagi phibam leibnina masida akoina mayamdagi pesa funding khara mayamna donation tawbiraga ngasi akoina sunu chaithokbagi thoram asi tawjabani. Hojik sanabagi paw aikogi senior sports journalist Boyai Ningthaujamdagi amuk lobise. Manipur Weightlifting Association gi meng makhada Kamjong District Weightlifting Association sinduna ngasi village community hall Riha village Kamjong district ta nupa amadi nupi weightlifter nifuma thoina saruk yaduna Asmita Khelo India Weightlifting City League pangthokre. Thoram masida Manipur Olympic Association gi Vice President M. Ra Chandra, Secretary General L. Jayant Kumar, Treasurer Kiran Kumar Thangjam, KDOA Kamjongi Ngasomi Ramsang amadi Nifumari Suba Mountain Brigadier Commander Colonel for Maha Regiment su Sarugyaki Pangthokiba League asigi nupagi kilogram yakitaruki competition da Riha village gi Thothar Ahungsina ahanba Thoi village gi Somirin na ani subamadi Sandong village gi Janlai Kasungna ahum subataki Nupagi kilogram humpugi pangthokibada Thoi village gi Sehan ring na ahanba Yisom village gi Warma Hai ringam na ani subamadi Sandong village gi Sirin Miraming na ahum subataki Nupagi kilogram humpumanga gi pangthokibada Sandong village gi Sisin na ahanba Riha village gi Lumrei sang na ani subatakre Nupagi kilogram humputra mathoy gi pangthokibada Yasom village gi Wangnong san na ahanba Lamlai Khunok village gi Sonthan Ningshen ani subamadi Sandong village gi Thansok Jazona ahum subatakre kilogram humputra mapan gi pangthokibada Riha village gi Normi Raikhan ahanba Yasum village gi Miraina ani subataki nupi gi kilogram humapan gi pangthokibada Riha village gi Albina na ahanba Lamlai Khunok village gi Tonsana na ani subamadi Thoi village gi PH Kritika na ahum subataki kilogram humputra tre gi pangthokibada Yasum village gi Bhumika na ahanba Sanong village gi Ais Dhanesuri na ani suba Thoi village gi Silviana ahum subataki kilogram humputra tre mathaki pangthokibada Lamlai Khunok village gi Malem Nganbin ahanba Yasum village gi Zolina ani suba Thoi village gi Jessica na ahum subataki kilogram nifumari makhagi pangthokibada nupi gi kilogram nifumari gi pangthokibada Riha village gi Rianchui na ahanba Sandong village gi Saglan na ani suba Thoi village gi Huimyon na ahum subatakre kilogram nifunipan gi pangthokibada Lamlai Khunok village gi TH Linthoi na ahanba Sandong village gi M Chawna ni subamadi Yasun village gi Thangji Han na ahum subataki kilogram yakhihum gi pangthokibada Sandong village gi M Helena na ahanba Riha village gi Hilpita na ani subamadi Yasun village gi KH Linthoi ngambina ahum subataki nupi gi kilogram yakhinipan gi pangthokibada Sandong village gi NG Somibala na ahanba Riha village gi Vidya Lakshmi na ani subamadi Thoi village gi Eris na ahum subataki nupi gi kilogram humphum gi pangthokibada Sandong village gi
Moniskana ahanba thohi village gi Delta na ani subamadi Yasun village gi Nitina ahum subata ki NYC namthanlong na SKYC Sombungbu Maitibapiduna Sahi Asigi Taramari Suba Zadonang Memorial Football Tournament ki champion oikre Zelayang Football Association Meng Makada Tha Sigi Tang Taramathoidagi Team Kontra Tarungna Group Taranithoi Thongna Khaidutuna Kumalampak Sports Complex ki main stadium da sanaba hokiba Taramari Suba Zadonang Memorial Football Tournament ngarang atheng bada stadium asida loisan khre loisan bagi thoramda Manipur gi former Chief Minister amadi Haingang Kendra gi MLA N Biren Bisnupur Kendra gi MLA Govindas Konthogjam Thamaiban Kendra gi MLA KS Joy Kisan Paswai Kendra gi MLA Sapam Kunjekesor Zelayang Rong Football Association gi President Ji Aguilung Gangmai amadi Nungba Kendra gi MLA Dingang Rong Gangmai su saruyaki tournament asigi ngarang atheng sanakhiba aroiba matcha NYC namthanglong na SKYC Sombungbu gol taruk ahumda maitiba piduna champion oikibane NYC namthanglonggi mai pakibgi gol singadu yumna monisna match ki nifumatoi suba amadi nifu taret suba minita gol ani kamai janbilungna match ki yakhimathoi suba amadi marifumapan suba minita gol ani amadi lalore yangna match ki yakhai taruk suba amadi humputra mathoi suba minita gol ani sankhi match asida maiti kiba SKYC Sombonggi gol ahum aduna asangbam aphawbona match ki marifumathoi suba amadi marifu mari suba minita gol ani sankhi atopa gol aduna moirangthem somokantana match ki apibimatamgi apa minute mangada sankibane Satharakiba tournament asida NYC namthanglonggi sanaroi Y Monisna best player taduna trophy amadi selona lupalising tara SKYC Sombonggi sanaroi Kamai Langanglungna top scorer taduna trophy amadi selona lupalising tara NYC namthanglonggi sanaroi Akas Kamaina best goalkeeper taduna But amadi selona lupalising tara piduna punging thawatki Best Discipline Team takiba GYA Gaidim Jangda trophy geloinana senena lupalising kun runners up takiba SKYC Sombongda trophy geloinana lupalak amamadi tournament asigi champion oikiba NYC namthanglongda trophy geloinana selona lupalak ani piduna punging thawatki Saliba sahi asigi BCCI gi domestic season gi oina PCA New Cricket Stadium Ground B New Chandigarh da sathariba men's under 23 state A plate trophy gi ngasi chanakhiba match ta Manipurna Arunachal Pradesh bu wicket tareta maiti bi khre match asida Manipurna toss ngamduna fielding khanki ahanba batting tokiba Arunachal Pradesh na over kuntra ga ball anida wicket loina turaga run cham ga subna manga lauki Masigi pakhumda ani suba batting tokiba Manipurna over kunda wicket ahum khak turaga apiba target adu yogduna match asi mai pakhibane Manipur Archery Association gi meng makhada ngasi dagi tha sigi tang 35 phauba SIRC Tagel gi archery ground da unit 13 gi nupa amadi nupi archer samri yangkaina saruk yaduna kunthra taruk suba junior amadi senior state archery championship haukre ngasi ahubu numita junior amadi senior gi Indian round gi competition sing pangthoki District Sports Association DSA Kakling meng makhada tha sigi tang nipan dagi team tarin saruk yaduna DSA Kakling playground da second division football league haukre hokdopagi thoramda ISS retire mayang lambam Mudhu Chandra Superintendent of Police Telecom Manipur gi retire Naurem Ibo Chouba amadi District Sports Association DSA Kakling gi president Khedrimim Ibobina thormapu sing oikhi Pangthoka doriba league asigi ahubunu biki sanakhiba ahanba match ta SFC Sorana MYC Waikhongbu gol mapal amada maitiba piki SFC Soragi mai pakbi gol singadu Riaz Khan gol mari Ifam Nawaz Khan amadi Nawaz Pathan gol ani sankhi atopa gol aduna Yunas na sankhi match asida maiti khiba MYC Waikhonggi amatangarba gol aduna tonthang na sankhi bane ani suba match ki sanakibada YGC Lamaidongna PYC Kairakpu gol ama sinoda maiti ba pikrai YGC Lamaidonggi mai pakibgi gol adu
Maitei Sanana Sanki. Thakachari Boyai Hosik Makha Tarakpa Sanabaki Paw Mupizari Ministry of Youth Affairs and Sports ki meeting Makhada Khelo India gi Sarukamoina Sangai Telda Liba Chamakun Super Battalion CRPF na Sinduna Kachikul Playground the Thasi Tare Tagis Tarakpa Koko tournament Lucian Kre Ngasi Sanaki Banupagi final da Kachikul na Nongpok Sanjan Bambu Maiti Bapiduna winner way Kremadi Nupi gi final dina Sangai Tel na Kachikul Bu Maiti Bapiduna Mai Paki Loishan Bagi Thoram 1 Chamaga Kunmapan Super Battalion CRPF ki Commandant Rajib Loksha Namadi CRPF Brands Imphal ki DIG Premjit Maitei na Sarukya ki DIG Premjit na lamdam sigi mipum khudimak maruoi na inkhalak liba naha sing na nomagi matam khara kaithoktuna haksang fana thamnabagi damakta haksang sajal tawgadabani amasung inkhalak liba naha sing na sana khonabada thawai yaushinduna iraiba ki damakta mingchat puraktuna iramdam si malemda saktak pada soba thodang lohoning bagi apam basing lay haiki Sainik School Imphal na sinduna academic session lesson ni kunmanga kuntaruk ki annual inter house cross country race ngasi pangthokre Thoramdu dapun ba cadet chamanga humputra ni thoina sarugya ki individual category da Raman House ki cadet invention case na sub junior ki winner oikre Netaji House ki cadet KSS thongambana junior category winner oiki Tegor House ki cadet Saitamjit thongram na senior category ki winner oiki school si ki 9th batch ki alumni na thoramsida hi-fi lantern ma kudul tamki Principal Colonel A. Rajipna cadet singi performance sing bu thagat pa phongdo ki bagal oinana mako mathang tar ba sing da mana matum sing suyen thoki All Manipur Volleyball Association Ambhagi Mediang Makhada Youth Progressive Club YPC Sok Makha Laikai na sinduna Mamang Sahidagi Hoduna Nambole Sigi Manung Chanbai Sok Makha Playground the Satarakpa First State Level Mini Boys Volleyball Tournament Lising ni Kunmari ngasi loishin kre Tournament sigi aroi boina Naiva Naurem madi DVA Thobalani Sanabada DVA Thobalna Naiva Naurem bu set ahum sino the Maiti Bapidna Tournament sigi mapu oikibani Tournament sugi winner team da selo na lupalising tara nithoi runners up tana selo na lupalising tara mana wena piki best player takraba DVA Thobal gi sanaroi KS Shewanda su sel gi mana piduna pungning thogat ki Isok GP ki pradhan W Deben JS Isok ki proprietor AS Jawanbi lema popom jila parishad ki member KJM Sanjanbam Pukhrambam GP ki pradhan N Birjit sargya ki Songtha Mongbi Rajkumari Tamphasana Memorial Manipur University Inter College Badminton Male Amadi Women Tournament Lisingani Kunmanga Kuntaruk Nambol Higher Secondary School Nambol the Hodokre Royal Academy of Law Oinam Nasinba Tournament Aduda MU gi Sports Committee ki meeting Makhada Manipur gi Tongan Tongan ba College Tara Marigi Nupa Amadi Nupi Sanaroi Singh Sarugyaki Nominini Subna Sathagadaba Tournament Adugi Hodopa Thoramda MU gi Additional Director of Sports Dr. C.S. Prajipna Manipur University ki Makhada Hojik Event Sing Tournament kaya College Sing Pangthokli Picture basu MU ki Makhada Laiba College Sing Sanaroi Singna National gi thakta medal loduna mingchat purakre loina na Makhata na phaba Sanaroi Sing su puthongna bu honari haiki College ki GB ki chairman su ori boina mesi ki MLA I Nalini na sports amasung art and culture na India amadi maleng gi mafam sin bathungna Manipur bu saktakli Sanaroi Sing amasung hiram kaya da haithoi sing thoreba sing damakta MU na siguma tournament sing pangthoktuna hena phaba Sanaroi puthokna ba honari sida mipum khudimangna Pungning Thogat Minasi, Lorana Law College, Sibo Wang, Matak, Pukana Buhonabada College, Sister Labor, Zasing Nasu, Apapa Mahiro Sing Putona Buhona Minasi, Haiki. District Football Association, Moirang Sinduna Mamang Tagitang, Kuntaruktagi, Tim Tarukna Sarugyaduna Group and Itona Kaiduktuna, Moirang Multi-Purpose Higher Secondary Ground, Satarakiba Marisuba, PS Irabot Memorial, First Division Football League, the Singani Mangagi final match, Nasi Pang Thokre. Satharkiba tournament sigi winner Aksha Kwakta na oikre Lucian Bagi Thoramda MLA Santi Kumbi College ki principal L Gopal Visnupur ki medical officer Dr. KSS Umananda Sargyaki final match ki Aksha Kwakta amasung WPC wangmo piba matam gi manungda goal mamam sanaduna penalty shoot out ta decide to bada Aksha Kwakta na puna goal taruk sanduna
winner oikhibani winner oikraba team amasung runners up takraba team animakta trophy amasung cash prize sing piduna puning thogatki हौखिबा अगस्त की तांग कुंतरेतगी टीम मापन सरग यादुना खोरीफाबा ग्राउंड नंबोलदा अहानबा बिष्णुपुर प्रीमियर क्रिकेट लीग लिसंगनी कुनमंगा सथरखिबा ngasi लोइसिनबगा लोइनना सथरिबा लीग सिगी मपु मंगालेमा क्रिकेट टीम न ओइख्रे फाइनल मैच स मंगालेमा क्रिकेट टीम ना चिंखै होनबा क्रिकेट क्लब ओइनामबु रन 9 दा चाउन माइथिबा पीखि नोंगन क्रिकेट एसोसिएशन लांगपोक नंबोल न सिंदुना पांगथोकपा लीग सिगी लोइसिनबगी नुमिता ओइनामे सिगी एक्सएमएलए लाइश्रम राधा किशोर नंबोल म्युनिसिपल काउंसिल की एक्स चेयरपर्सन एल बीर कुमार अमसुंग नागपिगनी बीरमनी अमदी मियाम की थबक तोरिबा तखेलंबम नुंगसी सरुग्याखी विनर ओइख्रबा मंगालेमा क्रिकेट टीम द ट्रॉफी कलोनना केस प्राइज ओना लुपा लिसिंग निफु अमसुंग रनर्स अप ताख्रबा चिंखै होनबा क्रिकेट क्लब ओइनाम द ट्रॉफी कलोनना सेलोना लुपा लिसिंग कुनमंगा पीदुना पुनिंग थोगटकी थाईलैंड की पतयाद थासगी तांग मंगादगी निपान फौबा पांगथोखिबा वर्ल्ड यूथ गेम्स लिसिंगनी कुन मंगादा मणिपुर की सानरोइसिंग गोल्ड मेडल मरी अमसुंग सिल्वर मेडल मन लौरकपा ngamkhre पतया स्पोर्ट्स कॉम्प्लेक्स पांगथोकपा वर्ल्ड यूथ गेम्स अदुदा इंडिया की महूत सिंधुना सानखिबा सानरोइसिंग चुंखाम निंगथेम सामोम केनेडी लाइश्रम दिनेश अमदी टॉम क्रूइज लाइश्रमना गोल्ड मेडल फंकी अदुगा नावरेम रानी चनुना सिल्वर मेडल लौबा ngamkhibani इंडिया की टीम डॉक्टर मोइरांगथेम इबोमसाना टीम कोच होना सरुक याखी ऑल मणिपुर सेपाक ताक्रो एसोसिएशन सिंधुना मनुंग मतम सादना खुदोंग थिबा थौदोक अमदा ताइबुंग पान थादोखरबा सेपाक ताक्रो फेडरेशन ऑफ इंडिया STFI की डेप्यूटी प्रेसिडेंट अमदी STFI की कोच अंकित कुमार बलियान की मफम दैकाय खुमनब उत्पग लोइनना मपुगी खुयादा इंगना चिकना लेरुनबा मिनिट अमा तुमिना लेप्तुना वाबा फोंदोखरे लोइनना लेखिद्रबगी मुंग मनुंगना नंग होरिबा वाबदसु सरुक यारी हाइडी हौजिक लोइसिलकपदा मरु ओइबा पाव अमुका हन्ना पिजरी बोर्ड ऑफ सेकेंडरी एजुकेशन मणिपुर अमसुंग एजुकेशन एज दा एफिलिएट तोबा स्कूल सिंगदा लिसंगनी कुंतरुक सेशन की पीगदबा लाइरिक पीबा ngamloidabagi fibam ure mari leinaba singna matam sana mahiroi singda lairik fanghananaba singadabani haina mahiroi lup tarukna hairi Manipur Public Service Commission loba Manipur Civil Services Combined Competitive Mains Examination lisingani kunithoi gi ngasi nungthilda thokpa paper ayukte yensilakpadagi exam pangthokidre INC की गाइडलाइन वांगमदा जेनिम्स की सीनियर नर्सिंग सिस्टर सिंगदा वार्ड नाइट ड्यूटी पिसिलक यानिंगदब फोंदोक्तुना हयेंगदगी वार्ड सिंगदा नाइट ड्यूटी तोब लेपलगनी हाइरी अमसुंग ओजा अकाबगी मरीफु माथोई सुबा मपुक कुमोन थौरम वाखा लैमा चिंगदा लैबा श्राइन ऑफ इंटीग्रिटी पार्कता पांगथोखरे मसिग लोइनना ngasi gi oinadi ISTV news matang asida tension jari mideng tabiriba punamakpu amuka hana khurumjari